ngasi nongalamdaida Imphal Police Station ki team amana fajinkiba Youth of Manipur gi thongmi sinthangamba laurembam Robinson Maisna mamate Bisal Tekchap Mara Leite khudakta thadu haiduna thongmi ahum asigi mama sing amade lekai gi maira paibi singna Imphal Police Station da thomjin khre thongmi ahum fajinkiba aduga mari leinana sinthangamba laurembam gi mama laurembam Biziana hai Transgender social activist Malem Thongwan Phangzin Kibaga Mari Lainana, Marang Junction Kiba Kungjang Amaga Mari Lainana, Imphal Police Station of Fazin Kiba, Sintangamba Lorem Pam, Robinson Maisna Mamade, Bisal Tekjam Hariba Angang Ahumasi, Logi Wangmada Kongjang Junction Kiba Laite, Democratic Oiba Mong da Kongjang Junction Kibane, Makoi Ahum Langak the condition Namati Yaudana Tadok Bira O, Mahak Namakata na Funduki. Asi isa ahum phagi bese leibakna condition amata yaudana thadok piro isa ngai maran amata leite ngasi bong manung dai sana adai da kari tawba karimta leite leibak ki damakta yaifana mama leibak ki damakta thamoi seng tawjabani masida paliba sarkarna condition amata yaudana thadok piro paliba ekse yaningde mangonda panbagi ekse akoi sukya ai ajaningde maram chade ngasi bong manung da mana khulai ama paidana adagi kanu ama tawdana tawgiba nate isade tumna masagi oiba kholau miyam gi oiba kholau laujaba khaktani mayamna ju khangbiyo